Maru Bapau. Quarantine Center Singda Lairiba Inmate Singda Discipline Watpana Lamda Masada COVID-19 positive Oiba Masing Hengalakna Bagi Achoba Maram Ama Oheli Haina Chief Minister and Birena Fongdokrai. Manipur da Hokiba Pung Kunmariki Manungda Anauba case Homfumari Tengna Kibaga Loinana COVID-19 positive Oiba Punba Masing Chamriga Nifumapan Yokrai active case na Chahumga Yankanipan Lairi. Amadi apu masagi manam amadi napi na kupsil lamlaba nambul turel ngasidi tamna turel amaki saktamda hanjilakpa haurai miyam na turel isingda lemhau khak langsinbagi hainabisu thadok patangai fadrai Krumzari Times of Manipur News mieng tabiri bapumnang pu Elizabeth na taram nauchari hausi miyam da pau sandok na pizari Quarantine Center Singda Lairiba Inmate Singda Discipline Walakpadagi Lamda Masada COVID-19 positive Oiba Masing Hengalakpaki Aram Uri Haina Manipur Chief Minister and Birena Fongdokrai Wafa Masing asi Langak na COVID-19 Laksanaba Amadi positive Oiba Miyoi Sing Laing Nabagi Damag Imphal West ki Maitramda Leiba Yunako School da Center Semgat pa Loiduna Ngarang dagi Mathau Tauba Hokiba Dugi Fivam Chief Minister na Luchingba Mihut Kangpu Amana ngasi Yengbaga Mari Lainana Kongchat aduda Manipur lengaki amadi haksel loisangi makok thongba official kyasu loinaki. Hauzik fawbuda naw hangdokliba center aduda punna miyoi nifunipan admit tawduna layeng chathaba hokrai. Center adu yengsinbaga mari leinana Chief Minister and Birena laina asi ngakthoknaba vaccine leitabana miyamna taraina lobigano. Aikhoina kaisu leitana khanduna leithokpa matamda khunai asiki tungi fibam kari oirakpa yabage haibadu khanthamina sei. Lengak na amadi WHO na piriba chana kanglon singak na chatpagi tangai fadaba lay miyam na face mask hand sanitizer sasana bakawbi ganu amadi fibam matam amada hekta social distancing yariba makai ngak na chasi haiki baga loinana quarantine center singda layriba inmate singda laina asigi matangda wakal tahanbagi thabak paikhatpagi damak MLA sing CSO amasung mapsingbu thagat pafongdokhi Manipur da hokiba pung kunmari ki manungda COVID-19 ki positive case homfumari thengna khibaga loinana apunba positive oiba masing chamri ga nifuma pan yokrai Rems ki VRDL da ngarang athengba amasung asi fawbada nupa taramathoi amadi nupi mapan punam yoi kun positive oikhi makhoi singi manungda Imphal West agi manga Ukhrul dagi taret Tamenglong da taruk amadi Thobal dagi anini Amarom da ngarang ahing amasung asi fawbada James ki VRDL da nupa tara amadi nupi tara mathoi yauna punna miyoi kun mathoi positive oikhi tungda miyoi kun humdoi amasu Rems amadi Janemil da nauna test tawbada positive oikhi ngasi fawbada punna miyoi chamri ga nifumapan positive oikhrai amadi miyoi chahum ga yangkhainipa na positive oiri nakal da miyoi marifu tara mathoi na layeng chatharaba matung recover tawkhrai Imphal mayol fawduna cheliba Manipur gi sakyen mingsel su matam amada apum asatana thalamba nambul turel ngasidi lenga namityeng changbaga loinana sengdokpagi thabak paikhalakpadagi tapna turel amagi saktamda hanjilakpa horei hiramasi gi matangda TOMTV ki akhanaba paudam ama Hojik paliba lenga kasina Englishing ani taramapandagi nambul turel khongnung sengbagi thabak paikhatpa horakhibani Hojik turel asigi oiriba fibam asi lenga ki hotna jamanda lockdown nasu achauba mateng amadi pangli turel asigi torbanda leiriba yum singdagi amot akai kaya huntharakpa amadi numidang mi unadaba matam ngairaga amot pa hunthabagi hainabi adusu tanja asida semdok hodrabadi turel asigi hojik oiriba fibam asidagi hanagumna amuk hanjalakpasu khanghauroi koi public sing gyan ta diaba hojik head loibaga se amot pa hundarakani Loinang pata hudi hundarakani ada nasai he jargi dustbin da kaida hapsunaba tongal moi am tham dia plop beta thadabi nalagi khangde ami khangde plop thadaraga mo liba sidan pi anga bayam changna mu sengi du angsu corona matung angsu nang sengduri neba sengdana ba
matung ta padu na dum thamna honaba phayena khale khan wakhanda sumaina miyam gi damak lokha pirakpa afabasidi miyam puna magna su thaga phamtho ene su khale makha ta na su sumaina luna nana thamba se adum thamhan janingi khoi miyam na su masigi se aru ithongni khalaga ai na su masida thodang amina si ana hajani lockdown na kaithel thingliba si chahi chupadi thingba yadabanina nongma natraga nongmadi soidana hanagi punsida halaktuna kaithel hanglakani masida hangliba wahangdi lockdown loiduna kaithel kanaraklaba matamda turel asigi hojik oiriba fifam asumna kayam kuina thamba ngamgadagi haibasini masigi matangda lockdown hangdringai mangoinana turel asigi hojik oiriba fifam asi tung koina chana hanaba thaurang paikhatpa matam oire COVID-19 laksinaba lengang na lauthokiba lockdown amadi curfew sina nambul turel mosin magi changa se mamangai ga yengnaba matamda yamna hanthare hojik paliba lenga ga sino so anoba thabak thoram kya paikhatuna turel asi sengbagi thabak kana chathare amadi mafam mayambada turel asi yamna nanba ure masida turel asi ki akoibada laibiriba praja khudingmakna wakhal tabidragadi lengak na paikhalakliba thabak thoram sing asi arembata ga doribani Camera person Ozit Mangsa tabum galoinana TOMTV ki damak paudam zaribi Asapriya Lorembam TOMTV News Nambul Turel Imphal Malem pumbagi oina June gi tara marida pangthokadaba World Blood Donors Day gi mangoinana ngase Indian Red Cross Society Imphal West District Branch na kanglipa kanbalop KKL ga kusamnaduna Rims amadi Janims ki Blood Bank nomagi oiba EP bagi thoram ama pangthokrai Safe Blood Saves Life haiba theme da pangthokpa ngasi gi thoram aduda Rims amadi Janims da puna miyoi chahum romna EP duna ngasi gi saruk yakhi thoram asiga mari leinana branch asigi secretary Oinam Ratanna ngasi gi thoram asi hauzik oriba COVID-19 gi luraba fibam masida e fangdabagi awaba leiriba sing asigi yenglaga pangthokpani ngasi miyoi amamamna e unit amamam piriba sina unit amana miyoi ahum phawbagi punsidi kanba ngamgadawribani haiki Thasigi tang taramatoida Technopol District manung chanba Kondong Lairembi Man Check Post manakta More Commando amadi More Police ki apunba team amana Brown Sugar fagat pagaloinana miyoi amadagi masing yamlaba khusu khulai kya fagat khiba Technopol District SP TH Bikramjit amasung mahaki team da lupa lakh mangagi reward kaloinana commendation piragani haina Chief Minister N Biren lauthokrai lakh mangagi reward amadi commendation adu police team adugi haisingba amadi Mathau nabu sakhang baga loinana makhoi bu pukning thogat pa oina pigadabani panba yabadi tha sigi taramatoigi nungthil pung amarom taba matamda Imphal tamna tholakpa Maruti Ecovan registration number MN06LA 7314 da lakpa nupi amaga nupa amaga packet humfudra da yauramba chawrakna gram chanipan ga kunthra mapan gi oigadaba brown sugar ga konana fakhi Madugi matung nungthil gi pung anirom taba matamda Kondong Lairembi Police Checkpost chinglaningai ubamong lakpa Maruti Suzuki Swift Desire registration number WB02AF 3805 da lakpa mahakna lona purakpa USA da saba Glock 21 Generation 4 gi nongmai taruka loinana magazine taranithoi Smith and Wesson saba Bodyguard 380 macha ama magazine ani Nongmai sing asigi sengdokpada seasonanaba cleaning rod taru pistol grip peer tara nithoi yauna tongan ba accessories items su fagat pangam khibani Leimadak Turelda Miyoi ama Irak Navadagi Thiva Khangdana Leiri Hairi Mafam Khangdriba Miyoi Adudi Riyamai Chahi Kunipan Apokpa Langang Daipo Riyamai Lower Subunglong Dagini Mahak Ngarang Mahaki Iroi Thibada Ising da Tasinduna Mafam Khangdana Leikimi Hairi Tabada tu chungba thodok ama oina ngasi city police na konba wahengbam lekaida wakhal choirabi nupi ama miyam mangda angang unakrai pokpada ngairiba angang leikhidre thongdo adu ngasi numidang wairam pung taruklom taba matamda thokhibani wakhal choirabi nupi adu chahi nifu dagi yangkhai fawbagi manungda leiba nupi amani hairi hauzik fawbagi oina nupi adu gi masak maming khangba ngamdri wakhal choirabi nupi adu Rims Hospital da makha tana layeng pathap ki damak layeng chathari
India Laingaki Human Resource Development Ministry na fongkiba National Institutional Ranking Framework Report India ki leiriba college sing asigi achievement amadi development assessment tawbada Manipur dagi Nambolgi Khongampata leiba SK Women's College chamaga marifunipan suba mafamda leikhre college singi oina Indian ranking lisingani kunasida India da leiriba college singi oina Manipur da leiriba college singi maraktagi naitom oina SK Women's College na chamaga marifu nipan suba mafam kanba ngamlakpa asida college asida natana Manipur ki oina chauthok chaningai ni haina college asigi biotechnology department Dr. Wahengbam Robindro na Nambol Sabal Lekai da leiba ki BEd ki office da ngasi paumi singa unabada fongdokrai Wahengbam Robindro na makataraduna India pumbagi ranking asida chamaga marifu nipan suba mafam da leiba ngamlibasi college asigi teaching amasung non teaching staff sing amadi mahirui sing na kathokpaga loinana hona khiba amadi matam chana progress report sing pirakhibana ni haina su tobimal khangba utpaga loinana thagatpa fongdokhi college dagi pass out tograba matungda makhoi gi placement na singba madugi record mayam singsi makhoi na khongat pirakanda sirki ranking si moina pibirei ada khoi Manipur gi oina aigi college school women's college si 188 ranking da khoi yawba phangjare masigi damakta khoi college ki akhoi gi authority singna hanna khoi nungai ba phongdok jaba amasung loina na concern authority singbu thagatpa nungai ba phongdok sei Hauzik sabagi chang hengalakpa amadi nong tadabana mafam ayambada leiriba turel amadi pukri sing ising kangkibadagi khangabo assembly constituency ki miyam amadi double cropping tawriba lomi sing su awawa kaya mayok narakpa maramna chief minister N Biren ki pautak matung inna thengkhang kaya rak water resources department ki staff sing na chatuna Mapithel Hills range da leiriba mafong dam amadi nongpo kaithel manbida leiba Thobal bersagi ising thana bohona duna lakhibadu ngasi ayuktagi ising thaba hore Lomi singna labukta kumduna ising yaurakpa ngaibiro haina BJP Manipur Pradesh ki hanagi Vice President Thokchom Jadumani na fongdokrai Water Resources Department ki staff singa loinana nongpo kaithel manbi dam da chatuna ngasi ising tharaba matung TI Jadumani na makhata na haikibada mafog dam dagi ising tharaklaga kaithel manbi dam gi shutter pumnamak thadaraga thamlaba matung ising gi level asina meter chanipan yauraba matung da left canal gi shutter asi chingkhatuna ising thagadaba adu mamang da thengkhang kayarakta honabada ising gi level yaudabadagi thaba ngamdana lakhiba adu ngasidagi di mai pakna ising thaba ngamlei ngasidagi ising thaba hoba sina khangabo AC amasung Thobal district ki manungda leiba tongan ba AC singi lomi singsu awaba koklagani haiki Moirang Kendra bu delimitation tawgani haibagi matangda Moirang Kendra gi MLA P Sarachandra yauna Moirang Municipal Council Kwakta Municipal Council amadi Kwakta Gram Panchayat ki manungda leiba Municipal Chairperson Councillor Singh CSO Club amadi akhang ahi kaya yauna ngasi nongmaki oiba khana neinabagi thauram ama Moirang yumkhaibam leikai mandopta social distancing tawduna ngasi pangthokrai ngasi pangthokhiba thoram aduda lising ani amagi census ta base tawraga delimitation tawba asi lali masi yaba ngamloi Moirang Kendra ki manungda leiba political party sing amasung local leaders sing CSO club miyam gi mihut sing yauraga consultative committee ama athuba matamda semba Committee semdringai gi matam faubadi MLA amasung MLA office na daita loba haina khana neinabagi mifam aduda warep lokhi P. Sarachandrana Taurakadoriba delimitation asi niyam chumna taunaba miyam amadi CSO sing local body sing puna delimitation commission da taksin bachangi haki Samurau awang leikai gi yanglem kolup ki mamang da leiba imong kun romda hanagi MLA Salam Joy gi mityang makhada HRDO amadi NYSC club ka khusam naraga cheng kg kun mateng pangkhre hairi Diamond Radio na radio asigi listener ama oriba sangayumfam Cherapur Part 2 dagi Laikhidraba Atomba Chahi Kunithoi da imung manungda sel ki mateng pangkhrai Laikhidraba Atomba radio asibu thawai yauna tajaba amadi radio asigi thoram khudingda saruk yaramba misak amasuni
World Environment Day Gamari Lainana Nongchup Imphal Palem Ima Apun Balu Nimpal na Leptana Uchara Singh Thabagi Thabak Chathari Masigi Saruk Ama Oina Ngasi Nimpal gi members Singna Iram Sifai Awang Lekai gi Akoibada Uchara Singh Thakre Mafam Aduda Uchara Singh Thabaga Loinana Iram Sifai Maira Paibida COVID-19 dagi section naba face masks hand sanitizer Singsu Yantoki Thoramaduga Mari Lainana Nimpal gi Secretary Santi Laimana Aikoi Pumna Magna Uchara Singh Thabagi Hainabi Thamgadabani Masiga loinana aing asagi khal kaidana thamna bahona se amaromda COVID-19 dagi aikoi pumna makna section na laina ba amadi makha tana sandokta na bahona minasi haiki Center da Narendra Modi na luchingba BJP lengak na sasan taurakpa anisuba tamgi chahi ama mapung farakpa ki thauram ama ngasi BJP Technopol Mandal na sinduna Technopol District ki Kopinom Hall Palelda pangthokrai Thoram aduda BJP Manipur Pradesh ki hana ki nong na state president oina khankraba Professor S. Tikendrana athoiba mithunglen BJP Manipur Pradesh ki vice president HS Benjamin Matena Thoramapu loinana BJP National Mahila Morcha ki vice president Sarda Devi amadi BJP National Council ki member Yanglet Haukipna akhanaba mithunglen sing oina saruk yakhi ADC Chandel gi ADC members sing amadi tongan ba BJP gi saknareba thomi singna saruk yaduna pangthokhiba ngasi gi thoram aduda athoiba mithunglen gi warol piraduna Professor S. Tiken hai BJP bu hena mapangal kankhat hanba amadi afaba party ama ohenba haibasi aikhoi karyakarta khudimaki ithaudangni hairaduna party ki maramda wafam kaya su phongdokhi party mon ko scope se suke matik sawa पृथ्वी तो लड़ी बसे भारत नती ने पृथ्वी तो पार्टी पॉलिटिकल पार्टी को नमक से मशीन तो इसे मशीन में माली तो आने पर्टिकुलर एरिया में बात तो ना where is BJP दी पर्टिकुलर इंडिविजुअल में मी में पोक नहीं हुआ मांगते कि before part हो तो ना मान सांग में कुछ चीज़ ले रहा हूँ शीर का नहीं after part तो भाव की scope से सीधा नहीं अब BJP ने तो District Administration Thopal gi meeting makhada district asigi hangliba institutional amasung community quarantine center singda leiriba inmate singda makhoina tauba yaba amasung yadaba kaya gi matangda wakhal tahanba gi thabak leptana chathari District Health Society Thopal teamna staff sing Indian Red Cross Society ki thomi sing amadi Nehru Yuva Kendra Thopal gi thomi singi apunba team amana ngasi khangabo wangkhem amasung wangjing tentha kendra gi manungda hangliba community quarantine center singda leiriba inmate singda awareness speak hi Manipur Higher Education Department ki Commissioner Hare Krishna na Integrated Teacher Education Program ki course asi hangnaba Model Multidisciplinary College mari khangkatnaba thaurang tawre haina Democratic Students Alliance of Manipur Desamda thazaba pirakpa asi thagatli Adumakpu khongthang asi makhatana kari karam tawgadage haibatu Desamna makhatana yengsin khigani haina Mahiroi Loop asena thadorakpa cherol amana khairakli Cherol aduna makha tarakli badi oza haiba sinfam asi thabak fanghauda basingi thabak thina ba sinfam amanate Manipur ge Higher Education Department na lokholakli ba khongthang asi karigumba mangam sandaba thoklabadi desam gi maikai degi leptuna leiruba khongthang kaya makha ta na chathagani Khongjang asi lamda masiki education system fagat hanabagi damaktani maram aduna education minister na su nupa thokpa tongi mirol gi damak thongdang lobiyu haina desam gi maikai degi mari lenaba minister gi pukning singsilakli pawgi marakta na tema brem tan laguzari Langol View Charitable Clinic haina khangnaramba mafam asi Lamjingba Hospital and Research Institute Private Limited haina khangnarakani mafam asida medicine gynecology surgery orthopedic ENT amadi pediatrics ka mari lenaba analaying gi service singi khudong chawa lobiyo akupa marol gi contact lobiyo Lamjingba Hospital and Medical Research Institute Private Limited RIMS Southgate near Kombire Kaithel Hospital helpline number 8258967890
Break imatong dataram nong chari makhataba pauda ICDS Jiribamna Anganwadi Center singi chana thaknaba polam sing Jiribam ki Chingdong Laikai da yenthokrai Lengak na thokhiba order amagi matung ina yumthong khudingda yohanan nabagi damakta Anganwadi Center sing da pifam thopa polam sing lockdown manung da su ICDS ki worker sing leptana chana thaknaba polam sing worker sing da yohan krai masigi matang da B Sunamani Sharma, CDPO ICDS Jiribamna Haikibada, Anganwadi Supplementary Nutrition Program Yimakada, Anganwadi Center Singda Food Item Singasi, Ngarangdagi Hauna Yentokpa, Haukibani Hairi. Psychosocial support for frontline worker during COVID-19 ki matangda awareness program ama ngasi ai report ta leba Azad Higher Secondary School da pangthokrai Indian Red Cross Society Imphal District amadi Tulihal Educated Association ani pulaga sinduna Azad Higher Secondary School da hangba quarantine center da thabak tawriba frontline workers singi oiba awareness aduda yaripok Tulihal Jila Parisad ki member inaubi IRCS Imphal ki chairman Narendra Ningomba yauna masak naiba miyoi kya susaruk yakhi frontline workers sing aduda chairman Narendra Ningomba na volunteers sing na thabak tawbada cheksin gadaba kayagi matangda ningthina thamki Kakching Police Station ki manung chanba Ireng Bansabal Makha Lekai da leiba Yumnam Roman Chahi Kuntaret Apokpa Lekhidraba Wai Ningthem ki mayumda District Health Department Kakching ki Dr. Haubam Surjit Kumar District Nodal Officer na luchingba team amana anabagi mayumda chatuna hidak langthak amadi chana thakna bapolam sing mateng pangkhre Thangal Bazar ki akoibada lairabagi pankhai makhada leiba miyoi singda Prime Minister ki health card amadi CMHT ki card sing sawa amadi yenthokpagi thoram ama ngasi Thangal Bazar ki Kalibari da pangthokrai Thokchom Sarachandra na mapung oiraga senba card sabagi thabak aduda hanagi BJYM ki Vice President oiramba A Bikram Manipur Lenga ki Art and Culture ki Coordinator Nava Volcano Ward number 25 ki Corporator Sujata Faumai Binod Sethi Social worker Manika Mai Susaruk Yake Lisingani Taramathoi ki census ta yumfam oraga saba Prime Minister ki health card amadi CMHT ki makhada saba health card sing sabaga loinana yanthoki BJYM ki hanagi VP K Bikram na Thangmaiban AC ki manungda chana Thangmaiban AC ki manung chana Thangal Bazar ki akoibada lairabagi pankhai makhada leiba imung kaya gi miyoi sing ana ayek lakpada layengbada mateng oinaba car sing asi sabagi thabak paikhatpani Chief Minister N. Biren nasu furup ki khetna ba thamdana mafam khudingda haksel gi kanaba sing asi fanghana ba hona bani haiki imung manungda kitang awaba leba mi sigi damukta khanbiraga CMHT card amasung Prime Minister koi Prime Minister Narendra Modi na sumba samai bes forward scheme se koi Prime Minister health card se asi ani se ngasi pibagi tanja se lauraga ina mayam ngasi gi tinbiriba koi gi non representing da hygienic badi CM na su koi gi Manipuri macha amagumna non Manipuri nuksi hebase ai ngasi gi tanja se lauru uchari haibadi CM na su chapchana Manipur sida laiba ching oisno tam oisno non Manipuri oisno Nepali oisno ama whatever oisno community khudimak CM na chapmana nuksi hebase ai ngasi tanja se lauraga ngasi haini Thasigi tareta Maitei Pangal Singi Oina Khundok Numit Nings Thoram Pangthokre Haiba si Laibak Thivani Haina All Manipur Muslim Organization Coordinating Committee Amadi Loop Asiga Chatminaba Loop Singna Hairakli Hiramasiga Mari Lainana Ngasi Loop Asigi President SM Jalalna Khundok Numit Thokiba Sina Lamda Masida Kundaminariba Furup Singi Marakta Amana Amabu Thazaba Manghanaba Haibadu Ore Furup Masel ki maragta nungay na daba maram ama oire hairakli. All Manipur Muslim Organizations Coordinating Committee amasung masigi constituent organization singna asigomba thauramasi akoigi pangal furup asigi leijariba puari asi lan lamjing ningai oiba tungda lakadoriba generation singda yamna chamam naba pokadaba Kanglup Masel gi marakta igi oiba mari amasung nungsi chanabagi mari aduda yamna chawna akaiba pirakadaba amana amabul lanna unahalakadaba masi yaningde
Laingakna COVID-19 lanthengnanaba lockdown laukthokibadagi nomagi changdraba yadraba polamsing fangba wanaraba matam masida lockdown gi chaitheng hena fanglaba Bisnupur district ki Moirang block ki manung chanba thamna pokpida leibi mapuroiba laikhidrabi nupisingda Impulse NGO Network New Life Foundation Manipur Children Forum Bisnupur Childline Bisnupur Ngangkhalawai Gram Panchayat ki Upapradhan M Muton amadi social workers singa khusamnaduna ngasi chanaba polamsing genthokrai New Life Foundation Manipur ki Secretary LP Sakna Luchingba team amana thamna pupida leiba kaifa kaithilda chanaba polamsing adu thamduna lockdown ki chana kanglon ngakna cheng alu hawai yauna chanaba polamsing adu thamna pupida leibe nupi chamaga mangada yentokhi JNV Kumbongda hangliba Community Quarantine Center asida Konthauzam Kendra ki MLA Dr. Sapam Ranjan ki meeting makhada Konthauzam mamang lekai da leiba Konthauzam Kumarna Quarantine Center asida chana thaknaba polam sing mateng pangkhre Kumbi Assembly Constituency ki manung chana leiba New Model English School Quarantine Center da leiba mioi singna mana ngamjaba polam sing center asimaktada sizinanaba mateng pangkhre ithai kaithel da leiba Salam Zemina na mahak masana leiriba center asida nomagi changdraba yadraba cheng hawai mana masing yauna chana thaknaba polam singi mateng pangkhi loinana center adu da leiriba mioi singna sanitize sobada Changadaba polam sing su pikhibaga loinana akoibagi mafam sing sengdokrai Nonegi Tengkonjang Higher Secondary School da hangliba Institutional Quarantine Center da Indian Red Cross Society nonena thaknaba ising mateng pangkhrai tengbang polam sing adu nonegi SDO Namlalung Gangmaigi Kuthangda Kusinakhi Technopol District ki manung channa Aimol Kanglup na khundariba lamdam masigi yamnamak ningthijarba miyamgi pukning singsiningai oiraba waterfall ani lungkan sukna amasung Tuisamol asi Manipur lengakna tourist spot oina semgat piu haina Aimol Tribe Union Manipur ATUM gi President S Munthaireng Aimol na phongdorakli Aimol Tribe Union Manipur gi President S Munthaireng na paumi singa unaba amada Lungkan sukna amasung Tuisamol ising chaibi ani asi yamnasu lapna daba miyamna yengbada hena pukning singsinfamsu oiri mahakna makha taraduna Manipur lengakna go to hills na chingba akhanaba thorang kaya asigi manung channa lungkan sukna amasung Tuisamol waterfall ani asi yengba lakpa miyamda hena khudong chanaba Tuisarok turel gi torban chingkhong asida lambi ama ningthina semgat piu haina makha takhi Bisnupur District ki SP Nambol Police Station ki OC yauna Moirang Police Station ki lambida mathau tawriba police personnel sengi mafamda salai apunba nupi lamjinglupna ngasi COVID-19 ngakthokpada mateng pangba polam sing kusinakhrei paugi marakthana tema break amamuk lawzari Ichabu mahi tamhanba haibasi mama mapasingna machada piba ngamba khwaidigi chabu khudoni. Slopland Public School, biggest and the finest residential school, Manipur gi oina lamjaningai oiraba, mahi tamham ama oiriba, khwaidigi chunaraba mafamda semgatlaba, CBSE the affiliate toba higher secondary school oiri. Ichasingbu admission tawidana mama mapasingna machada piba ngamba khwaidigi chabu khudol oibiu, ichagi phazabalam chat sajati ahombadu ubiu, Slopland Public School Khongjom. Breaking matung da taram nong chari makhalaba pauda Kwakaithel Moirang Purel Imphal da leiba Leimarol Khorjaikol Laikolna Lisingani Kungi January amadagi leptana chatharakliba Layoi Khrabi Aibi Takhelambam Thoibi Devi gi chamarak suba mapokumon thoramgi manung chana wari macha pawagi thoram pangthokrai ngasigi thoramduda Laikol gi President Khetrimayum Subadani Debina thoramapu oiduna Laikol gi masak naibi Aibi kayana wari macha pathokhi
Malemgi mafam khudingda maming chatlaba Manipuri Radha Krishna gi jagoibu Bengal dagi haurakpani haina Bangladesh ki nupi amana Facebook ki khuthangda hairakliba wafam masina lamdam masigi miyambu khoirang khoisauna hale wathok asida chenariba nupi asina lale haijagadabani haina Sri Krishna Classical Yoga International Center na khangalakli COVID-19 lan thengnana ba honabada achoba thongtang loriba Manipur ki Chief Minister N Biren amadi lenga ki mari leinaba singbu awangba thakta ikai khumna famthoi lengak na miyam ki damak lakholakpa afaba thabak sing oirabadi miyam na sagat pigadabani aduga karigumba lenga ki thausil thorangda asoiba yaroklabadi irang sagatpagi mahuta afaba poktak pina ba honaminasi haina Ipak Films Production Manipur ki Secretary Rakesh Nauremna Ipak Photogenic Contest lisingani kungi award winner oikraba contestant singda award kusinabagi khongchat amada fongdokrai Rakesh Nauremna makhatana lenga ki midyeng sangsiladuna hauze COVID-19 ki lockdown na maram oiraga lamdam masigi miyam pumnamak hiram kayada achoba awaba chaitheng mayoknari ba singa sigi manungda film gi lamda thabak tawramba imung lising ama moki miyoi lising manga henbadasu awaba chaitheng mayoknari awaba singa si khara makhai koknaba lengakna film gi thomi singdasu Chief Minister gi hakchal ki tengbang card fanghanbiyo artist singna awana tarba matamda thengnari ba khudong chadaba sing khara da orbasu koknaba lengakna mityeng changbiyo haiki Coronavirus segi lapthoksi COVID-19 maithiba pirasi haiba kholawga loinana pangthokiba contest adogi mapung oiba sponsor su oiriba Smart Security Service ki Secretary Laimuzam Pratap amadi contest asigi convener Ojit Kumar Luwang Chagi loinana Manipur ki tongan ba district manga Thobal Kakching Bisnupur Imphal West amadi East segi punna award winner oikraba contestant nipangi yumda chatuna citation amadi cash award sing khusinaki Loinana Bangladesh, Myanmar, Tripura amadi Manipur dagi punna contestant humfu tarukna saruk yaduna pangthokiba contest asigi overall winner oiribi wawagai hianglam lai pangangbadagi Bonika Elangbamda Ipak Best Photogenic Award lisingni kun amadi Ipak Best Popular People Choice Award lisingni kun piduna ikai khumnabasu utki Sing aduga horiba mairoi sing na tofong khangdana yomda leiriba sing asida makoi gi masada makoi gi punungda phawba matu makoi da leijaba inborn quality haiba tare talent sing ado uthok chanana bi hoiba khan achoba platform ama koi film protection na pijabani as Dhanamanjari senior artist aduga hoji Imphal gi hospital da line dan leiriba gi singland thiam renowned actor masi hoji yamna kamra aruba film da line da leiriba asingba artist sing asigi awaba sing sida lenga Ngasi nungtil phong khiba pauchi singda kari yaw khibage habdu me puna meng tamnasi Paunil Khon Lockdown amadi curfew consent gadra natraga komtho gadra haibagi matangda consultative committee meeting pangthoktuna khanagani COVID-19 positive oiba masing hengalak paleptri COVID-19 lanthengnaring ay cherakta private bank microfinance amadi sendoi khomliba sing lepkadabani maira paibilu manaba thaksi khasi naidabadagi coronavirus case hengalakpani Chief Minister COVID-19 gi case hengalakpa Prime Minister na Chief Minister singda wa khanagadauri desam gi khongjang matam khara handokani hairi kanglasa lana sizinaba khunai gi saktam mangsilakpani pandam COVID-19 anaba migi masing hengalakli ba asi quarantine center singda discipline watpadagini Chief Minister India ki apunba case lag ahum henkrai malem gi mari subada laikrai kuntra mari hengalaktuna Manipur gi apunba case chamri ga taramapan sukrai fanek mapanda kanglasa lolibasi khudakta handokadabani CLK sampot khoibada posta thenglubadagi mai chingbada san ani sire sanbu sokle kangla pau State sida positive masing hengalakli ba si quarantine center singda SOP ngaktaba lamhen tuhen ba masing hengalakpadagini Biren Leiba asida coronavirus recovery rate chada yankhai yore angang unabada laikhidabaki mayokta protest tokrai Kanglei paki maira positive oiba masing hengalakli ba si quarantine center singda discipline watpadagini Chief Minister ngasi janimsta miyoi tara positive oire janimsta mari rimsta tara mathoi negative oibadagi discharge tokrai Basanti Misi Judicial Inquiry Togadabani Haina Wakat Mifam Famkray SK Women College ki Quarantine Center da laiba miyoi mari positive oibadagi center asi containment zone lauthokray
Loisilakpada maroiba paw amuk hana pizari. Quarantine center singda ladiba inmates singda discipline watpana lamdam masigi COVID-19 positive oiba masing hengalakna bagi achoba maram ama oheli haina Chief Minister N Birena fongdokre. Manipurda haukiba pung kunmari ki manungda anauba case humfumari thengnakhibaga loinana COVID-19 positive oiba apunba masing chamriga nifuma pan yokre active case na chahumga yankhainipan leiri. Amadi apum asagi manam amadi napi na kupsilam laba nambul turel ngasidi tamna turel amagi saktamda hanjalakpa haure miyamna turel isingda lemhau khak langsinbagi haina bisu thadok patangai fadre ngasigi oinadi TOMTV na pizaba Manipuri paw loizare miyeng tabi riba sungbo amukana khurumjari.